ngase yu phong khiba tungan ba Manipuri sifong singdigi maruoi bi pausing khongo saraga Manipur top channel gi maike digi miam da thamjagi ahan ba sanalai ba pauksi digi popi thabaga mari lainana sip ani fari Sinapati di acre 507 kamjong di acre 239.8 manama singkre Manipur lengana sangsilapu war on drug 2.0 gi makhara popi thalambaga mari lainana tungan ba khul ani gi sip ani fari Senapati the Popi Taramba Lam Acre 507 Amasum Kamzong the Acre 239.8 Popi Gimut Mana Mashina Mosin War on drug the Anova Singnaba Katulaki, Highness Minister Fondokre, the Minister N Berena social media da Tagalakiba Post Mada, Popi Tavaga Mari Lenana, Fagalaba, Village Sip Singadudi, Kangbopi Distriki, Mongham Village Kisip, Ogzangam Hawkip, Sayang Haigataru, Apokpa. Khai Kholet amasum Susampur district ki manungsanba Langjol village ki sip Let Kholal Khongsai kawi hari ngasi district police Imphal East narcotic and affairs of border NAB forest department amasum BSF ki apun matimna executive magistrate yauna Mongham Singsang pareng na popi pambi singyal pagi thabak sangsinki mafam adura sarona acre ni forum park sawbamada horamba popi pambi sing mangantakanki Combined team aduna khuladu yauba mafamda sip adu khul thatoklaga sakhibadigi leramkidi tungda Mongham village ki sip paujamam hawkip sekonda leiba tribal market ki fagar pangamki amaramna deputy commissioner Susampur Sarat Arozuna lusing team amana logi wangbada di Langjol village ki singsang parengda village ki sip khangna masuma sagi ayaba yauraga popi pami paksana thare habegi akakna pa pawm phangmadagi operations atakhi Tim Madura Mapa Madura Lam Acre Taraga Mangara Tarama Popi Pambi Singyanta Tuna Manghanbire loinana Mapung Mari Paraba Popi Mahiyawa Pambi Amasum Har Kizini Purom Leramatinki Tungda Kuladugi Sip Let Kholal Khongsai Nungtilpung Mariga Minute Yankairum Taba Matamda Tuibong Ligi Fagatangam Kiari Amaromda Ngase Pung Mapalum Taba the Nungtilpung Mariga Makhairum Taba Power Tamelung Amasum Kangpopi Forest Division Gi Staff Sing SDO Sampai Kangpopi Police Special Commando Team NAB Hamasum Tara Kungani Shuba Assam Rifles ki apun bakang buwamana Tamenglong Forest Division ki manungsan ba Kangpopi District ki CLC Kulda Lam Acre Kungamangarom Taramba Popi Pambisung Yanta Tunamangan Krek Lengana Sangsilakpa War on Drug 2.0 gi saru ama oina Popi gi mayukta Sangsilakpa Lanjang na Senapati da Hana Popi Tharam Lam Acre 507 Masum Kamjong District Lam Acre 239.8 Popi gi Mahuta Manama Sinam Hutsinkre Senapati District ki oina khul kun gi manung da khul taraga mapan di Popi gi mahut oina Manama Singsinkre District asida khul mapan gi Lam Acre 567 da kumza English ngani ga taraga mapan da gina kunda Popi pambi tharamki kumza English ngani ga kunda gina kunga mathu da Popi thaba lamasi acre jahum ga maudra da hantaraki loidana kumza English ngani ga kunga mathu da gina kungani thuida acre jahum ga kuntra da hantaraki loidana kumza English ngani ga kungani thuida kunga humdoida khul taraga mapana Popi pambi thaba toktuna manama singa musinkre loidana Salaha sing sang lam acre humfugi Popi pambi thari Popi pambi singi muhuta manama singa mut sinkraba khul sing adudi sadim amasum maram sing sang pareng Wilong Sangkhumai Tapho Kuki amasum Tapho Naga sing sang pareng ngatan amasum Ankailong sing sang sadim pukri amasum Sangkhumai Wilong sing sang Tapho Kuki maram Raipai Kilung Makuilong di ngatan amasum Mayang Khang sing sang Oglong amasum sadim sing sang maram amasum kajing ngatan Tapho Eastern Hill Tapho Western Hill Yangkhulen amasum Kamalungs Oglong Khunok sing sang pareng sadim sing sangi makasa tarak po na to papo na ahan bo ni imoinu fish festival January ahum da pangthokadori nga kg lising yang kai puthokani haistingo Manipur lenga na sinduna kumza English nga magsamapan go humdra ga mapandigi hauduna ningol sakawgi mangoina na fish fair pangthoktuna lakraba matung ahan bo ni imoinu ira thawni ga mari lainana pangthokadori pa nga gi melada nga kg lising yang kai rom puthokna ba panam thamli haina fisheries minister haikam dinggon phongdokre News Secretariat Labor Minister की ऑफिस तक पांगतो की पाओगी मिपम मदद मिनिस्टर डिंगोन है लाखनिबे जनवरी अहुम द इमोइनु इरा थाउनी थरम सिग मदी लेना हान फिशरीज डिपार्टमेंट लाउथोखिबगी मतुंगिना इहान हान बोइना इमोइनु फिश फेस्टिवल पांगथोलगनी हानदी मणिपुर लेंगाना सिनबा ngaगी मेला सि सही अमदा अमुखक्तमक पांगथोलमनी
ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯗꯤ ꯑꯅꯤꯔꯛ ꯄꯥꯡꯊꯣꯛꯂꯕ ꯂꯩꯉꯥꯛꯅ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯍꯟꯅꯕꯒꯤꯗꯃꯛ ꯐꯤꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯉꯥ ꯈꯛꯇ ꯅꯠꯇꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯒꯗꯕ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯋꯥꯍꯩ ꯀꯌꯥꯁꯨ ꯐꯦꯁꯇꯤꯚꯦꯜ ꯃꯐꯝꯗ ꯐꯪꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯁꯤꯅ ꯃꯤꯌꯥꯝꯗ ꯏꯃꯣꯏꯅꯨ ꯏꯔꯥ ꯊꯧꯅꯤ ꯊꯧꯔꯝꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯤꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯥꯃꯤꯁꯤꯡꯅ ꯌꯣꯛꯆꯕ ꯁꯔꯦꯡ ꯀꯦꯖꯤ 2,000 ꯄꯨꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯂꯣꯏꯅꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯄꯨꯟꯅ ꯉꯥ ꯀꯦꯖꯤ 50,000 ꯄꯨꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯔꯤ ꯃꯤꯅꯤꯁꯇꯔꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯒ ꯂꯣꯏꯅꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯐꯤꯁꯔꯤꯁ ꯍꯩꯆ ꯕꯥꯂꯀ꯭ꯔꯤꯁꯅꯟ ꯍꯥꯏ ꯏꯃꯣꯏꯅꯨ ꯐꯤꯁ ꯐꯦꯁꯇꯤꯚꯦल ꯑꯁꯤ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯐꯤꯁꯔꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯃꯣꯏꯅꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯟꯕ ꯏꯍꯥꯟ ꯍꯥꯟꯕ ꯐꯦꯁꯇꯤꯚꯦꯜꯅꯤ ꯃꯃꯥꯡꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯐꯤꯁ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 3ꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯍꯥꯟꯕ ꯏꯃꯣꯏꯅꯨ ꯐꯤꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯃꯥꯡꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯦꯞꯈꯤꯕꯒꯨꯝꯅ ꯉꯥꯒꯤ ꯃꯃꯜ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯂꯤ ꯀꯇꯂꯥ ꯀꯦꯖꯤ 2ꯒꯤ ꯃꯈꯥꯅ ꯀꯦꯖꯤꯗ ꯂꯨꯄꯥ 110 ꯀꯦꯖꯤ 2ꯒꯤ ꯃꯊꯛꯅ ꯂꯨꯄꯥ 150 ꯑꯃꯁꯨꯡ ꯀꯦꯖꯤ 5ꯒꯤ ꯃꯊꯛꯅ ꯂꯨꯄꯥ 350ꯗ ꯌꯣꯟꯒꯅꯤ ꯔꯧ ꯑꯃꯁꯨꯡ ꯃꯤꯔꯒꯜꯒꯤ ꯃꯃꯜꯅ ꯀꯦꯖꯤ 1ꯒꯤ ꯃꯈꯥꯗ ꯂꯩꯕꯅ ꯂꯨꯄꯥ 110 ꯀꯦꯖꯤ 1ꯒꯤ ꯃꯊꯛꯅ ꯂꯨꯄꯥ 140 ꯑꯃꯁꯨꯡ ꯀꯦꯖꯤ 2ꯒꯤ ꯃꯊꯛꯅ ꯂꯨꯄꯥ 350ꯗ ꯌꯣꯟꯒꯅꯤ कमन कापना केजी अमगी मखादा लेबनिना केजीदा लुपा सनी केजी अमगी मथकना केजीदा लुपा सनी यांखै अमसुम केजी अनि की मथकना लुपा सनी के मार्फुदा योनगनी ग्रास कातला केजी अनि की मखादा केजीदा लुपा सनी के कुंत्रा केजी अनि की मथकना केजीदा लुपा सनी के मार्फु अमसुम केजी अहुंगी मथकना केजीदा लुपा सहुंगा तरा अमसुम केजी मंगागी मथकना लुपा सहुंगा यांखै दि योनगनी सिल्वर कापना केजी अहुंगी मखाना केजीदा लुपा सामगा मार्फु केजी अहुंगी मथकना केजीदा लुपा सनी दि योनगनी पेंगबा खाबाकना ग्राम चाहुंगी मथकता लुम्बंगाना केजीदा समी के यांखै अमसुम ग्राम चाहुंगी मथकता लुम्बंगाना केजी लुपा सहुंगा यांखै ओइगनी ngatunna kg amada lupa samni ke yankai nga haina kg amagi mathakta lumba ngana kg da lupa sani ke kun amasung kg umgi mathakta lumba singna kg da lupa sahum da yongani ukabi na kg da lupa sahum ga yankai porom na kg da lupa sahum tunghan bi kg na sam ga yankai loinana sareng na kg amada lupa lising amaga sani da yongani ki Festival asi da Manipur Organic Mission Agency ki makara organic oina puthokpa mana masing amasung ohai wai singsi phangani masiga loinana agriculture department asu masida sakhau poirei tungi stol ama hangduna miyamda masi phangana na bo honagani masida natana startup scheme ki khudong saba phangkhra entrepreneurs singi oina su stol sing hangdokani festival asi da saruk yari bi stol sing asi department na lem na pigadoribani Festival asi da Forest Department ki makada Asian Development Bank ki sentang makada organic oina puthokpa puthok sing su miyamna phangangani hanasu magna makhata khi atopa pawmana mongba hanba khubambu protected site oihananaba notification thokre objection korakli hanadagi protected site oiduna leiriba mafam singdi yengbidabana phibam soksilakli Imphal East District ki Manungsana Imphal Tural gi nongpok thangba sarukta leiriba mongba hanba umangbu di Manipur ancients and historical monuments and archaeological site and remains ekimakada protected site oina lakthoknaba notification thoktuna objection kokre Manipur lenga ki art and culture gi commissioner mzoina khuyek piduna thokiba notification magi matungina acre 9.281 park sabulama phamasibu protected site oina lakthoknaba purpose tawri karigumba wafam asida yetpi ningma leirabasu thani ki manungda department se tharaktuna yetpi raba yagan hari ningsing mayabadi Manipur gi puwari inat lining culture ga mari leinaba maru oiba mafam sing ningthina ngak sinabagi panamda di Manipur ancients and historical monuments and archaeological sites and remains act 1976 ki makhada lenga na protected archaeological site oina lakthokra mafam sing asidi Manipur lenga na ningthina ngak sinbi dabagi mami yamna samatari
ek asigi matung ina archaeological site una lathokhrab mafam singda yaikhai thingai semdok sadokpana singba amanga ta thokan bya ba thabak sathaba singi mathakta tha ahum phabo kaisum sangna thamaga loinana sel oina lupa lising manga gi fine thiengani haina yaurabasu archaeological site oina lathokhtuna leiraba mafam sing asida amanga ta tholiba kayaga mari leinariba miyoi singdadi laingakna action ama phabo lakhatre archaeological site ama haibisi lamdamasigi ariba puwari culture gi khudam sangdam ngaktuna thambamadi archaeological record leiba maruiba mafam adubuni karigumba mafam ama archaeological gi puwari gi culture gi amadi artistic gi khudam sangdam lairaba amadi sahi humdraga manga dagi tadana lairaklaba oirabadi protected archaeological site oina laukthokpa yai haina ek asida pali asigumba maru mafam sing asibu tungi mirona lamdam asigi haukiba puwari singbu naineduna khangjin haunaba mapung phana ngak senduna thamba haibisi yamna maru oiri masigi mathakta puwari ga sagonaba mafam amabu asumna protected site oina laukthokhtuna laingaki makhara mapung phana semgatuna ningthina ngak senba haibisina mafam aduda lamkoi bisingi pukning singsinuna mafam adugi setmilonda khara da oirabasu mating pangma ngangani masina mafam adura leiriba puwari gi maruiba adubusu miyamda hena saktak pangamgari hansu pausna phongdokhi makasa tarak poina to papomna nupi ama laikhidabada sinaba miyoi jel la thajinkhre thasigi kungo humdoi gi numidang pung mapalom tarakpa matamda palel mamang laikai da leiba pan dukan ma gi mamang na numai kapada nupi ama laikhidabada hak thengnana sinaba kongkham birji sai nipu apokpa nabadip ngasi CGM thawbal puthoknaba matung judicial custody de remand pi bidigi jel la thajinkhre pausna hai jel thajinkhra birjit palel police station manipur police radio gi wireless operator oina post tabani magna palel mamang lekai de leiba tarubiga kau inupi amana phamapan dukan da hokiba thas ki kungo humdoi gi numidangi pungpham adu da laklaga tarubi wari watai khara sanabaga loinana kon kan khanaduna khannarakpadagi numai masa ma saturaklaga kap ke tawda tarubina inthorakpada khanghaudana kapthorakpa numai meruna panbadagi dukan adu da pot leiba lakpa nupi ama numai meruna panduna lekhidabani Thawu thokpa numit aduda birjina thorakpa maruti sweep car ama thauraga sakhibadagi mathangi numit thasigi kungi marida imphal gi mafam amadagi Kaksin police station ki team amana makna paiba .32 gi numaiga konana phapani mak ngasi anirak supoina court puthoraklaba matung judicial custody de remand pibadagi jail thajinkhibani amarom the birjit court puthorakpi ki pau phangbadagi palel mamang lekai dagi lakpa miyamna thobal court thumjilaktuna birjit logi oba sabsaba sarak pigadabani haibu kholaw sing laukhi haidi amarom dana January amadagi international passenger sing covid test tohalagani China, Hong Kong, Japan, South Korea, Singapore, amadi Thailand dagi India da thunglaba international passengers sing January amadagi sungsoi soidana RT-PCR test tobugo loinana makhoigi test ki report adu year subida portal thagatkadabani hari international passengers sing asina India da thungladringa ipung hundragni toi watlingaida hairiba RT-PCR test asi togadabani khongthang asi India da thunglaraba international passengers singi sada ani test tokiba dugi mathakta ahen boina hapsilakpani loinana malem gi leba khra da covid laiset hengalakpa si yenglaga khongthang asi lokhalakpani suhaidi atopa paw madanamo lukhoina AI phukiba leite W Surji lukhoina phubuda natana kihen ki yumnam Nikendra Wangoi AC gi hanagi MLA amasu minister oiramba oinam lukhoina ZEO Wangoi office ta AI mayang Imphal circle oina thabak tawriba yumnam Nikendra mitei bu phuki haina media ra phongdok liba si aran bu apni hanagi minister na mahak bu phuki bana te haina wangoi da nauna saba agriculture godown amasu training hall sabi gi thabak asigi subcontractor Surjit wangkhemayum na phongdorakre Paumi singa unaba ma da mak na hai thaudo do thokiba matam na mak masamak suma phamadu lekhi hangi minister olu khoi si samga sagali be agriculture office asigi phibam yengsin ba he lai ngarang su hangi matagum na hangi minister si office samga sagali ba asigi yengsin ba lakhi makna lakpa matam aduda AI myang phan circle asi wari sanana ba minister na kawani loinana yumnam Nikendra na hangi minister bu hullaga ngang sa I haiwe gi matangda madu tawdana ba hangi minister na haiki bidilai adubu phu sai bidi tokiba lai taiki Magna hai Wangoi SDO office complex asida office myam lairibani amasu thawdok thoki hairiba matamadu office ki staff sing lairiba matamni maramisna thawdo otu da hangi minister na maku phuki haibisi yumpham yawdu bu wafam neki paugi mi phamaduru saru yaraduna BJP mahila morsa Wangoi mandal gi general secretary thiam nganbin hai
ꯌꯨꯝꯅꯥꯝ ꯅꯤꯀꯦꯟꯗ꯭ꯔꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯂꯥꯎꯊꯨꯅꯕꯅꯤ ꯍꯥꯏꯗꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ZEO ꯑꯣꯐꯤꯁꯇꯒꯤ ꯅꯤꯀꯦꯟꯗ꯭ꯔ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯋꯥꯡꯒꯣꯏꯒꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯗꯨꯅ ꯂꯩꯔꯤꯕ AI of ꯁ꯭ꯀꯨꯜ ꯌꯨꯝꯅꯥꯝ ꯅꯤꯀꯦꯟꯗ꯭ꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯍꯥꯏ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯐꯤꯁꯇ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯕꯅꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯑꯣꯐꯤꯁ ꯀꯦꯝꯄꯁꯇ ꯁꯦꯀꯨꯔꯤꯇꯤ ꯌꯥꯎꯕ ꯒꯥꯔꯤ ꯀꯟꯅ ꯊꯧꯖꯤꯜꯂꯛꯄ ꯃꯈꯣꯜ ꯇꯥꯈꯤ ꯂꯣꯏꯅꯅ ꯁꯦꯀꯨꯔꯤꯇꯤ 2-3ꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯀꯦꯟꯒꯤ ꯀꯥ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯂꯥꯎꯈꯤ ꯂꯣꯏꯅꯅ ꯑꯩꯍꯥꯛꯀꯤ ꯀꯥ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯀꯦꯟ ꯀꯅꯥꯅꯣ ꯍꯪꯕꯗ ꯑꯩꯍꯥꯛꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯁꯥꯔꯅ ꯀꯧꯏ ꯑꯃꯨꯛꯇ ꯆꯠꯁꯤ ꯍꯥꯏꯕꯗꯒꯤ ꯐꯥꯎꯕ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯗꯅ ꯆꯠꯂꯨꯕꯅꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ZEO ꯑꯣꯐꯤꯁꯀ ꯊꯪꯅꯅ ꯂꯩꯕ ꯅꯧꯅ ꯁꯥꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯄꯨꯈꯤ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔꯅ ꯅꯪꯂ ꯅꯤꯀꯦꯟ ꯍꯥꯏꯔꯤꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄꯒ ꯂꯣꯏꯅꯅ ꯅꯪ ꯌꯥꯝꯅ ꯐꯥꯎꯔꯤꯅꯤ ꯍꯥꯏꯔꯒ ꯁꯥꯠ ꯍꯩꯕꯒꯤ ꯋꯥꯀꯣꯛ ꯂꯩꯔꯤꯕ ꯑꯗꯨꯅ ꯈꯣꯡꯅ ꯀꯟꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯕꯗ ꯃꯍꯥꯛꯅ ꯍꯨꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯔꯛꯎꯔꯥ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯣꯏꯅꯅ ꯈꯣꯡꯅ 3-4ꯔꯛ ꯀꯟꯕꯗꯒꯤ ꯈꯣꯡ ꯑꯁꯤ ꯄꯪꯁꯤꯟꯈꯤ ꯂꯣꯏꯅꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯂꯨꯔꯥ ꯍꯥꯏꯅ ꯀꯤꯍꯟꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯑꯣꯐꯤꯁꯇ ꯊꯕꯛ ꯁꯨꯔꯒ ꯂꯩꯖꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯂꯒ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯅꯅ ꯁꯦꯀꯨꯔꯤꯇꯤ ꯉꯥꯛꯄ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯅ ꯒꯨꯟꯗꯥꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯃꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯋꯥꯀꯔꯁꯤꯡꯅ ꯂꯥꯟꯅ ꯇꯝꯁꯤꯜꯂꯒ ꯁꯦꯡꯗꯣꯛꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯄꯤꯗꯅ ꯍꯦꯛꯇꯃꯛ ꯈꯨꯠ ꯊꯥꯕ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯁꯦꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯟꯂꯥꯟ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯕꯨ ꯃꯌꯥꯝꯅ ꯊꯝꯖꯒꯦ ECIꯅ ꯃꯥꯏꯒ꯭ꯔꯦꯟ ꯚꯣꯇꯔꯁꯤꯡꯅ ꯚꯣꯠ ꯊꯥꯗꯅꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯁ꯭ꯇꯦꯠ ꯍꯜꯂꯛꯇ꯭ꯔꯕꯁꯨ ꯚꯣꯠ ꯊꯥꯗꯕ ꯌꯥꯍꯟꯒꯗꯧꯔꯤ ꯀꯨꯝꯖꯥ ꯏꯪ 2018ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯁꯨꯞꯅꯇꯒꯤ ꯚꯣꯇꯔꯁꯤꯡꯅ ꯆꯥꯗ 67.4 ꯈꯛꯇꯒꯤ ꯆꯥꯡꯗ ꯚꯣꯠ ꯊꯥꯗꯅꯈꯤꯕ ꯑꯗꯨꯒ ꯃꯤꯈꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯂꯩꯕ ꯚꯣꯇꯔ ꯀ꯭ꯔꯣꯔ 60ꯔꯣꯝꯅ ꯚꯣꯠ ꯊꯥꯗꯅꯈꯤꯗꯕꯒꯤ ꯃꯔꯝ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯗꯣꯔꯛꯄꯒ ꯏꯔꯣꯏꯅꯅ ꯉꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯈꯝꯊꯦꯡꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯚꯣꯇꯔꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯅ ꯚꯣꯠ ꯊꯥꯗꯈꯤꯗꯕ ꯑꯁꯤꯒꯤꯗꯃꯛ ꯌꯦꯡꯂꯗꯨꯅ ꯃꯥꯏꯒ꯭ꯔꯦꯟꯠ ꯚꯣꯇꯔꯁꯤꯡꯅ ꯚꯣꯠ ꯊꯥꯗꯅꯕꯒꯤꯗꯃꯛ ꯃꯁꯥꯒꯤ ꯁ꯭ꯇꯦꯠꯇ ꯍꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯗꯒꯤ ꯍꯦꯛꯇꯃꯛ ꯏꯂꯦꯛꯁꯟꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯅꯕꯒꯤ ꯊꯧꯁꯤꯜ ꯑꯃ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯑꯅꯧꯕ ꯊꯧꯁꯤꯜ ꯑꯁꯤ इलेक्शन कमीशन ऑफ इंडिया ECI की लेबासी डोमेस्टिक माइग्रेंट्सिंगी रिमोट वोटिंग अतमना पैखलपनी लोइनना ECI की मेकीदिगी ngasi thokkiba sirol amagi matungina domestic migrant voters single remote polling booth amadigi hekta tungan makoigi constituency singda vote thadahanba ngamhanabagidamak multi constituency remote electronic voting machine RVEM koba prototype ama thorang tawre so hairi anaba bot thadabagi pambai oigadoriba RVEM asi ECI gi mekedi atamdana domestic migrants gidama pilot remote voting oina paikhalak thorang tawbani so hairi anaba RVEM asi gi matingna single remote polling booth amadagi tungan ba constituency humdragni thuida bot thadaba ngamangani so hairi haina spausna makhatari makasa tharak poina topa pawmana manipur proxo gi matam kakpa khwaidigi sangba fado Sai taraga humdoi ngai ribi Machanupi gi ikai khumnaba manghanbire Mapa sai 35 gi fadok pikre sai nauribi Nupimacha ohong gi ikai khumnaba manghanbire mi ahumuna mathang sina sai tara masum sahi ani makhoi gi fadok pikre ri Leba sida masagi sai taraga nipan suduna logeba mi yengda mapung marai phadribi Nupimacha singi ikai khumnaba manghanbire gi thakdok sing masing lakngamdana thoksilakadagi masigi mayokta kumja English singani ga taraga ni thudigi hauraduna satnaragliba Protection of Children from Sexual Offense Proxo Act asi Manipur su satnakibadagina ngasi phawbagi manung act asigi makhada wayel satharakpa case ki sentence hearing da piba matam kakpa phadoksingi manung khwaidagi sangna sei taraga humdoi da ngai ribi Machanupi gi ikai khumnaba manghanbire haiba miyoema khwaidagi sangna sei 35 gi phadopikre Proxo Act ki makhada lokhat case singi wayel sathabagi Thaudang District and Session Judge ki court singda piduna lakpagi mathakta एक असigi makada thokpa thakdok singi masing yam khalakpadigi manipur gi su
Fast Track Special Court Proxo number 1 amasung 2 fawba linkatuna ek asigi makara lokatpa case ngi wayar satharakhibasingi manungda CNA ba miyede sei kuntraga mangagi fadok pi khiba sina khwaidi ahanba matam kakna sahi yamna fadok pi order on sentence oide loinana proxo eki makana mara leide haiduna tuan ba case na conviction pi khraba mi ahumna mathang sina fine gi senpam sing yawnu sahi tara masum sahi ani makai gi fadok pi khre Manipur goina proxo eki makada khwaidi ki sahi yamna fadok pi khiba order on sentence asi ngasi special judge proxo Susampur gi lamkhan pau tawsingi court ta pangthukiba sentence hearing gi matungina pi khibani court asina sahi kuntraga manga gi fadok pi khraba mi edu gi maming Guwan Zekokowi masagi sahi kuntraga tarugrom suri Susampur Police Station gi manungsanba Bazingkhul-dagi thangtin mangi masanupani mahakna sahi taragum de khakta ngairibi masanupi bu ngasidagi na sahi anirongi mamang kumza English singaniga kungi November kungi thoigi numidang pung 13 makhairom tarakpada maki khulda leiba mayambagi asanba yumamada ikai khumnaba manghanbikibani hairi Wapamasi victim oihawrabi Nupimacha sige apokpi mamana November kunga taruk English singaniga kungi numidang pung 3 tarakpada Susampur District Police ki Women Police Station file torakiba report amada phongdorakibani report adugi matungina mahaki masanupi si hana mahaka yumban minaramba mapuraiba Guwan Zekob na phu saiba loinana namduna ikaikhumnaba manghanbikibani haina phongdorakibani report asigi matungina police na proxo eki section 6 ki makhada case FIR number 12 Cross 11 2020 register tawdun lokat khibani duga case asigi investigation sa tharakpada complainant asisu CRPC ki section 161 gi makhada maki statement lawbo loinana thawdok sida sinariba miye sibu su fogat khibani Faraba miye sina police ta phongdor khibani magna Nupimacha sibu atamnana ikai khumnaba mangan khiba leite haiki adumainama magna victim Nupimacha sibu phu saiba loinana makhuri me khe duga victim Nupimacha asiga maka iton ton masanupaga makhoi ahum phamung amata tuminaki aduga atopa anganina atopa phamung amada tumkhibani adubu mak yu ngawbana maram oireduna mangonda siriba charge asigi matunginba thabak sing toramba yai habigi wafamdi phongduki Police ki mekedi case asigi investigation mapung pana sathraba matungda court ma ki mathakta charge thangalakpa loinana court na satliba sayesigi February 8 ma ki mathakta charge frame tawraga case asigi wayel sathrakhibani loinana mamang thagi taraga mari the case asigi aroibi hearing pangthuki masida prosecution gi mekedi court asigi special public prosecutor T Bipin Chandrana lepki aduga miyai sigi maikeidana legal aid council Grace Sinhoi Niang na lepken su pausna makhatana phongdorakli kona nakalani meki council sing submission sing tarama matung numida sigi reserve tawtuna thamlaki be case asigi judgment amasu order mamang thagi kungani thuda lauthoktuna miyesi proxo eki makhada mara leire haiduna conviction pikhibani aduga ngasina maki phadoki matam lauthoknaba sentence hearing pangthokibani so haidi mayam la sumna tentakna thamjaram ge masu makha satarak poina masum lusilak poina to paw khra mayam taminasi marak thani sport content ka hapsagi Mbappe na PSG bu mai pakankhre Neymar tanthokre Paris Saint-Germain Neymar tanthokraba matungna ani suba hawki mayai salakpada sanaroi tarada hantaduna sanajarabu sungarang aroiba numita Kylian Mbappe na penalty goal ama sanbaduna League 1 leader na 2-1 mai pakpa ama phangdringaida makhoigi captain Marquinhos na Resi Scarbo ki mayokta nakanani makta goal sankre Marquinhos na minute taraga mari pharaklaba matungda Neymar gi cross amada maki marker maithiba piduna amadi heading tawsindunu goal chanba hoki adumaina ma Brazilians asina goal gi phiba manana lehanana ba yankhai gi matoi suba minute ta Adrian Thomason gi cross ama deflect tawraga maki masagi net manungna sanganduna goal chanki Neymar na minute ani gi manungda book ani tahon khraba matungda Parkdes Princess sanakhiba game adugi humfugani suba minute ta maki pista ki mapan thokhina be thang pangki ahan bigi book aduna fall ma tawkhibagi ne duga minute ama leiraga ani suba book tawkhiba aduna driving tawbigini Mbappe gi anirak hana world cup winner ama oina bigi sagalamba asad English ngani taragani pan champion France bu quarter final da Argentina na maithiba pikraba matung arema tahan khraba matung numit tarani pharakpada sai kungamari pharaba sanaroi asina makpu box manungda yanduna tuan khraba matungda injury time gi taruk suba minute ta phangba penalty ki ama goal onthokhiba oibana mak amu hana goal chanma ngamboiki PSG na
sanathokadaba game ama lairiba RC lens tagi nipan mangjul tharaga point 44 fangduna league table gi makokta lairagasu game ama hena sanathokre amaromdana Brazil gi football legend Pele laikidre Brazil gi soccer football legend Pele masagi sei marfugni thui subada laikidre ma cancer loinana nabadagi layengduna lakibani thamagi matamasi ma hospital leiraki Pele cancer nabadagi November tang 18 da hospitalized tawduna lakhi hospital thama room supna layeng laba matungna mak laikidabani mak nungsa sor honbada infection laiki maram aduna yamna section layeng satharakibani panba yabadi hawkibasai English singani ga 18 September tang 3 da Pele tumor ama laibadigi surgery tawduna lokhoki ma operation tawraba matungda anabadu fare haina khanarurabane dubu nungsa sor honbada nungairaktabadigi September tang 13 ta South Polo da leiba Albert Instance Hospital admit tarakibani loinana ma ki phiba madu lusilakudagi intensive care unit pukhalaktuna lekanaki yamna thamoi sokngai oiba thawdu ama oina ma ki aroiba mikupta imung manung amasu maru mapang sunda video call gi kuthangda bidai piram khenisu pawsna makhatana phongdorakli lusilakpoina tentakna headlines angkataga thamjage preventing child marriages in Manipur lohongbagi barton nambada bor kainani gi sahi hapagi tangai fadaba laire Mani Babu Sharma Isel Express tagi lohongbagi semba saba punmak loikraba bor kainani gi sahi sudabagi lohongba kaigadabagi saru lohongbagi barton nambada bor kainani gi sahi gi hapa mathau tarakle haina Manipur Commission for Protection of Child Rights MCPCR gi chairperson Pralatpap Mani Babu Sharma na phongdokre National Commission for Protection of Child Rights NCPCR MCPCR amadi Manipur Seva Samiti na Kusamnatun Sinduna preventing child marriages in Manipur Haibi Hiramna Nomigoeba state level sensitization consultations workshop ama major khulda leba Manipur press kapta pangthokre haidi adu hauskui nadi myam paus matang asal usinjage masum myam pura no update ngamina se